Tamenglong cold storage amadi Fci Godown Mapumphana Loisinba NGAMKHIBA ASINA MIYAMGI SEL-THUMGI PHIBAM PHAGATHANBA NGAMLAGANI haina Chief Minister N Birena Fongdorakli. Tamenglong District Headquarter da kumsing ing 2018 gi October thadagi saba haukiba cold storage amasung Food Corporation of India FCI gi Godown Mapumphana Loisinba NGAMKHRE. Nauna sakiba cold storage aduda mahai marong metric ton 13 thamba yagani amadi hairiba storage aduda pack house natraga pothok sing thamnaba unit ani laigani hairi. Cold storage sen haina mingthonba unit adu Mapumphana Loisinba NGAMKHIBA asina Tamenglong District tagi puthorakpa mahai marong sing manghan takhandana liduna thambada achauba mateng oiragani. Maduna maram oiraga Tamenglong District ki laumi sing SEL-THUMGI PHIBAM PHAGATHANBada achauba mateng amasu oiragani. Tamenglong District asi Manipur gi oina mahau leiba komla marang kaina puthokpa mafam amani. District asi dagi puthokpa komla sing Manipur khakta natana India gi mafam ataidasu yamna pamnaba uhai makhal amasu oiribani. District asi dagi puthorakpa komla sing adu season amada tongan bakaithel singda yauhannaba hotnabada kudung chadaba leibadagi patuna mangba kayasu thokrabani. Tamenglong gi komlabu malemgi miyamda henna pamna hannabagi pandamda kumsing ing 2003 dagi state ki thakta Orange Festival pangthokpa haurakibani. Adum oinamak cold storage matik chana laitabana yamlaba komlasing kaithel yeuba nangdana amangata thokiba laikhrabani. Nauna saba loiduna miyamda khutsinaragadaba cold storage asina district asigi laumi sing SEL-THUMGI PHIBAM PHAGATHANBA ngamlagani haina Chief Minister N Birena Fongdokhre. Social media da thadorakpa warolda Chief Minister na haikibada district headquarter asida Food Corporation of India gi Godown amasu sare masina lamdam asigi miyamda khudongchaba kaya fanghalagani hai. FCI gi Godown asida mathau taba chanaba chinjak sing paisinduna thamba yaragani maduna maram oiraga district asida chinjak ki awatpa laihandana ba hotnabada mateng ama oiragani. Maduda natana district asida non-lapsable central pool of resources ki makhada water storage amasu mai pakna semgatpa ngamle. Nauna semgatkiba water supply scheme adusu Mapumphana Loisinba ngamle amadi scheme asina Tamenglong gi miyamda afaba thaknaba ising fanghanba ngamlagani hairi. Masina Hakselgi PHIBAMsu chauna kudongchaba piragani hainasu Fongdorakli.